आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरे अहानबद मरुइबा पाउ मणिपुर दंगरांग पुन सैंपल लिसिंग अनि चनी हुबुद्रानी थोइ टेस्ट तौबदा मियोइ चहुम यांखै हुमदोइ पॉजिटिव ओइबा थेंगखि पॉजिटिव ओइबगी चांगसादा 35.3 मुख्यमंत्री एन बिरेन हाइरे मालेमगी लेबा कयाना योगबु पामनरगलिबा असि लेबाग असिगी साउथोक चनिंगाइनी अमसुंग लेबाग असिदा ngarang hogdokkiba lemna कोविड वैक्सीन कापगी अहुब निमित्ता रेकॉर्ड ओइना मियोइ लाख मरफु हिदा कापखि सही तरह निपांगी मथक्ता लेबा मियोइ खुदिंगमक लेमना कोविड-19 की वैक्सीन कापथोकनबा थौरांग पाइखलिबा सिदा मपुंगना नहा ओरिबा सिंगसु सोइदना वैक्सीन कापथोकनबा हाइजरी कोविड की अकीब लैरिबा मरमना मियामना सेक्शनबा वाटपगी थौंगसिंग तोकपिनबा हाइजरी यारिबा मखै युमदगी सथोक्तना लैबियु तंगाई फदना सथोकलबदी फेस मास्क उपियु फुट 3 की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हामदोक्तुना तरुतनाना थंबियु सुक्सोइ सोइदना वैक्सीन कापथोकबियु कोविड का मरी लेनबा पाउसिंगीदमक नेशनल हेल्पलाइन नंबर 01123978046 नत्रगा 1075 फोन तौबिबा यागनी राज्य की हेल्पलाइन नंबर ना 0385241168 अमसुंग 1800345381 नी कोविड-19 की ngaktoknaba tangai phadaba chana kanglonsing ngangna chatpinaba राज्य की यूथ एफियर्स एंड स्पोर्ट्स की डायरेक्टर तखेलमम फुलेन मैतेना अपील तौरदुना हाय मियामबु तखेलमम फुलेन मैतेना खुरुमजरी नुंगसिजरबा इरेचासिंग तमथिरबा कोविड-19 लाइचतगी कंजनबगीदमक अखोय अमुक खन्ना सेक्शन बगी फिरेप लौमिनरसी कोविड की वैक्सीन सोइदना कापतोपियो फेस मास्क सोइदना उपियो मी अमगा की मरक्ता फुट 3 लापना लेबियो हैंड सैनिटाइजर सिजनबियो हैंड वॉश नत्रगा सापन सिजनदना खुदसा सेंग हम्बियो लाइचत असिदगी ngaktoknaba matam-matamgi laingakna piba tangai fadaba chatna kanglongchi aikoi khudingmakna ngakna chatminasi section ba haibasina laichat achi changandanabagi khwaidagi faraba pambaini mayambu amukka hana khurumjari hauzik mapungoi ba pau manipur dangarang puna sample lising ani chani humbudrani toi test tobada mioi chahum yankai humdoi positive oiba thengnaki पॉजिटिव ओइबगी चांगसादा 35.3 नी राज्य की कोविड-19 कमन कंट्रोल रूम नंगरांग थोकपा चेरोल मदा हाय राज्य सिदा हौजिक फावबदा लाइचत असिदगी मियोइ लिसिंग अमा सुमना 85 लेखिद्रे ngarang नाउनो पॉजिटिव ओइकिबा सिंग अदुदी इम्फाल वेस्ट तगी मरफुद्रा निपान इम्फाल ईस्ट तगी मरफु निपान बिष्णुपुर दगी 85 कक्चिंग दगी 95 थौबाल दगी 32 चुराचानपुर दगी 19 तमेंगलोंग दगी 10 उखरुल दगी 9 नोने दगी अमने अमरोमदा राज्य से हौजिक फावबदा कोविड-19 की वैक्सीन मियोइ लाख 5,000,000 सनिपान कुंतरे हिदा कापख्रे मसिगी मनुंग मियोइ लाख 5,9 अहानब डोज अमसुंग मियोइ 5,000,000 चामब्री 18 अनिसुब डोज की हिदा कापख्रे ngarang खक्तदा कोविड-19 की वैक्सीन मियोइ 3,500 कापखि मणिपुर नgarang मुख्यमंत्री नोंगथोंबम बिरेन सिंह लुचिंगदुना मालेमगी योग निमित थौरम पांगथोखरे बीजेपी मणिपुर प्रदेश न सिंधुना कैसामपानी टाइपा चुथेक्ता लेबा दोल की ऑफिस ता नुमित असि पांगथोखि थौरमदुदा वांगांगबदा मुख्यमंत्री नोंगथोंबम बिरेन सिंह ना हाय मालेम असिदा योग की मरुइबा खंगनरकलिबा असि लेबाग असिगी ओइना साउथोक चनिंगाइनी मालेम की लेबाग सिंग योग की मरुइबा दु खंगनरकपदगी योग की पालन थौरम असि पामना पांगथोकनरकली बारंगना हौदोकिबा योग की पालन थौरम हंदक केसि थारगा तरेलक सुबनी मसि प्रधानमंत्री नरेंद्र मोदी अमसुंग लेबाग असिगी अचौबा माइ पाकपा अमनी मालेम की योग की निमित राज्य से तोंगान मफमसिंगदसु पांगथोकनखि मालेम की योग की निमित थौरमदा प्रधानमंत्री नरेंद्र मोदी ना हाय मालेम पुंबना कोविड लाइचत लांथेंगरिंगै असिदा योग असिना आसागी मंगाल ओइरी योग ना अखोइदा कोविड-19 लांथेंगनबा ngami हाबगी आशा पिरी श्री मोदी ना हाय कनागुमा मियोइ अमता कोरोना वायरस थेंगनबा पुंगनिंग वाखलदा सेम साबा लेते अदुबु योग ना इसा थाजबा हेंगतहनबगी मरममु ओइरी मांगना हाय भारत की मुनि ऋषि सिंह हक्सेल की मरमदा वाहे ngangbada मखोइना हक्सांग खक्तगी नतना पुंगनिंग वाखल की हक्सेल की मरमदा हाय प्रधानमंत्री ना हाय योग ना पुंगनिंग हक्सांग की हक्सेल मफुंग फाना
ꯐꯍꯟꯅꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯔꯤ꯫ District Administration Thobal, District Health Society Thobal amadi District Social Welfare Office Thobal na puna shinduna mimanadrabasingda COVID ki hida kapthokpagi akhanaba vaccination drive ngarang jila adugi yaripokto pangthokre ngarangi thoram aduda puna miyo 65 da hida kapki tabiriba pawasi Akashwani Imphal dagini Levaccine ba thungna ngarang limna COVID-19 ki vaccination drive ki ahobo numita record oina miyo lakh marfu hida kapki hawzik phawbada COVID ki vaccine dose koti kunipan lakh marfu kapkre Pradhan Mantri Narendra Modi na hai ngarang asi COVID ki hida kapada hawzik phawbagi oina record thugai ki banumit ni mang na hai COVID-19 thengnabada vaccine asina aikoi gi khwaidagi mapangal kanba khulai ni Sri Modi na frontline warrior amadi hida kapthoklaba miyoi singbu thagatpa phongdoki amasung mipum khudumongna hida kapthokna phusu hai ki Kendra ki Haksel Mantri na hai lebaga sigi sei 19 ni mathakta leiba nagarik khudingmak sarkar hida kapam mafam singda lemna hida kapayargani Kendra sarkar na vaccine puthokliba singdagi vaccine asi sadar 150 leiduna rajya sarkar singda lemna pigani rajya sarkar amatana vaccine gidamak paisa puthoklaroi lebaga sigi oina COVID-19 dagi fagalapagi changsada marbudra 3.3 yaure active case ki masing su lakh 8,2,9 chanipan marfu 8 hantarakle Haksel Mantraloy na hai hawkiba pung kun marida khwaidagi nemba sangda miyoi 8,800 COVID-19 positive oiba thengnaki masi hawkiba numit marfu 9 sida khwaidagi nembani laisat asagi miyoi koti ani lakh marfu 9 marfu mari hena naba phakre Imphal ngasi phongba pause singi maroiba pausingi damak hauzik Maibam Dwijamani leire Dwijamani Thagasari suni Malemgi yoga numit Manipur da su pangthok nakiba Manipur da COVID-19 gi hauzik oriba phibam amadi lomi singda phodi yenthokibagi pawna Imphal ngasi phongba pause singi maroiba pawaina phongnari Chief Minister na lusingduna International Yoga Day pangthokre Malem sida yoga gi maroiba khangnarikliba si sauthok chaningai ni haiba Chief Minister na phongdokiba wafam pongnafam da ahanba headline tawduna phonglei International Yoga Day Thoram Pangthoklibasi India gi PM Narendra Modi gi asoba achievement amani haiba sambit patrana phongdokiba wafam Isel Express ta ahanba headline tawri Malem gi libak singna ngasi di yoga bu pamba hengat narakli haiba let paw hawkipna phongdokiba wafam Manipur Mail da ahanba headline tawri Malem gi yoga gi numit pangthokre COVID thengnabada immune kaikhalanba pungning wakhal phana thamba tangai phade haiba Chief Minister gi wafam Sanali Bagta ahanba headline tawduna phongli COVID-19 positive oibagi sang leptana hantarakli miyoi 352 positive oiraga 7 discharge tawkhre haiba paw naharol gi thawdang da ahanba headline tawduna phongli Pibam khara phagalakle section tawranga loinana hidak kapsi haiba Chief Minister gi wafam Sangai Express Manipuri da ahanba headline tawri Miyoi Nepal lekidre nauna 352 positive oibada miyoi 7 discharge tawduna anoba positive tagi discharge da hen khre haibasina ireibagda ahanba headline tawri State asida COVID-19 positive oibagi sang hantarakle adumakpu hidakti soidana kapkadabani haiba CM Birena phongdokiba wafam Imphal Free Press ki ahanba headline oiri State asida June amadagi parga khwaidagi yamna positive oiba thengnaki haiba paw Morning Bell da ahanba headline tawri khwaidagi nemba sangda anoba case 352 thengnaki positive oibagi sangde henkatuna sada 15.5 yauki haiba paw Sangai Express English ki ahanba headline oiri Positive oibagi sang sada 15 yauki Nepal lekhide haibasuna People's Chronicle da ahanba headline tawri Agriculture loisangna phodi sing haikru manada yomlaga yenbadagi lomi ayamba phangna hautre Imphal East District ki lomi singda yenthokiba phodi kayam yambano haiba phawba khanglamdre haiba paw huyelan pawda ahanba headline tawduna phongli Imphal ngasi phongba pawse singi atei paw kharadi hui taraga konana huisa yonba sing phagale Imphal Free Press Mahiroi singi phi sada humbudra thiu haiba yaningde ireibag Khuga turelda masin manaw irak na duna sire Sangai Express Manipuri COVID ki yenglaga lomi singda har lemna pinaba CM ga tanakhigani naharol gi thawdang Manipur gi mahiroi singbu COVID-19 manungda school phi lodana free education gi khudong sab phangan bi haiba guardian organization gi wafam naharol gi thawdang gi anchor kalamda phongle suni Thagazari Dwijamani Loshilakpada COVID-19 dagi ngakthoknaba face mask uppa futaruk lapnana leiba khutsa amadi maimit tarutana na thamba haiba achamba thawong ohum asi ngangna chatpinaba amuhana ningsingjari aroibada maroiba paw amuk
Manipur ngarang puna sample listing ani chani humbudrani toi test to budami chahum yangkai humde positive oiba thengnaki positive oiba gi changsa da 35.2 ni Mukhyamanत्री N Biren na hairi malem gi leba kayana yoga bu pamnarakli ba si leba ga sigi sautok chaningai ni amasung leba ga sidang ngarang hogdoki ba lemna COVID-19 vaccine kapagi ahoba numita record oina mioi lak marphu hida kapki pauloi jare